Mebys News and Information adom batarang nokjari. Russian President Vladimir Putin hatoknanaba honabani haiba thogdok amada Putin gi limousine da attack tokre haina pawgi source aman haire. Russian Telegram channel General SVR gi report amagi matungina Putin gi limousine adu mamangi oi thangbaromda makhol hauna pokhaiba karigumba amana panki amasung maikhu yamna kakhatki. Adubu thogdok aduda Putin sokhide amasung mahaki gari adu tekta kaidana thogdorokpadi ngamki hairi. Ukraine lan tobana maram oiduna security gi akanba section thorang lokhatuna backup motorcade amaga puna masagi officer leifamda halakpada thogdok adu thokibani. Motorcade aduda armored car ahum yaukhi amasung Putinna ahum subada tongkibani haina channel asana haike. Thogdok adugi matangda thoidokpa akupa marol phongdoktri amasung karamba matamda thokibano haibadusu khanghandri. Putin gi car adu control da bera tawrabasu thogdok thokphamdagi thoraktuna mayum fawbadi tekta kaidana yobangam ki hairi. Thogdok adugi matungda presidentic bodyguard service ki makok masung atay mi kaya suspend tawkre amasung phajin kre haina channel adun haike. President Putin na chathokpa si security service piba mi khara khaktana khangbani attack tawbagi thogdok adugi matungda security gi service piba makhoi ahumdi thiba khangdre. Makhoi si motorcade adugi mamang ithang thangba car da tongbu sing hairi. Mioi ahum aduda gari thokrabano haibadi khangba ngamdri. Thogdok thokphamdagi kilometer kharadamak chatlaba matungda makhoi na tongliba car adu ihang hangna fangki haina General SVR na phongdoklei.